ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯇꯦꯟꯇꯛꯅ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ 2012 ꯑꯣꯂꯦꯝꯄꯤꯛ ꯕ꯭ꯔꯣꯟꯖ ꯃꯦꯗꯥꯂꯤꯁ ꯃꯦꯔꯤ ꯀꯣꯝꯒ ꯑꯃꯁꯨꯡ ꯀꯣꯂꯣꯝꯕꯤꯌꯥꯒꯤ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯀꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯥꯂꯤꯁ ꯕꯦꯂꯦꯟꯁꯤꯌꯥꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯕꯥꯅꯤꯒꯤ ꯃꯦꯆ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯥꯟꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅ ꯃꯌꯥꯝ ꯃꯦꯔꯤ ꯀꯣꯝꯁꯤ ꯉꯁꯤꯒꯤ ꯃꯦꯆꯁꯤꯗ ꯂꯩꯍꯧꯔꯦ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯦꯔꯤ ꯀꯣꯝꯒꯤ ꯉꯁꯤꯒꯤ ꯃꯦꯆꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ 13 ꯁꯨꯄꯔ ꯔꯥꯎꯟ ꯑꯁꯤꯗ ꯏꯟꯒ꯭ꯔꯤꯗ ꯕꯦꯂꯦꯟꯁꯤꯌꯥꯅ ꯏꯟꯗꯤꯌꯟ ꯕꯣꯛꯁꯔ MC ꯃꯦꯔꯤ ꯀꯣꯝꯕꯨ ngasi pre-quarter final asida maithiba piramle adu mem hauzik oinadi tentakna pawksi mem da share tawjarakpani aduga in detail mem da soiduna update pijarake channel sigi mekedigi mem I pawksi ngamine sena thamjari duga mem ngasi si karigumba khara khudong chadaba isada thokpadagi leitabadagi mem da I pawksi share tawu ngamjawdre sigi damakta mem na warau biroi aduga mem update I pawksi pijarake mem ngamine seduga mem Mary Kom busu mem na pukning thogat mina si haina channel sigi mekedigi thamjari and thank you